Namnapokpi High Canal ki Mathakta Laiba Maitei ki Lau Pari Kunlom Kuki Singna Khudum Chansinkhre Lau Ubagi Thabak Chathakre Manipur da Thokliba Chahi ani helaklaba irang asina maram oiduna Moirang Assembly Constituency ki 49 Khoiren Tak Thamnapokpi gi manung chana lairiba lokol sing Bishnupur Dishina Fielda kumduna yengshin badagi handak lawmi singna masa gi lobok ta kumduna lawning thina suba ngamle adubu High Canal gi Mathakta Laiba Maitei gi Lau Pari Kunlom di Kuki Singna Khudum Chansinkhre Lau Ubagi Thabak Chathakre hairi hiramasi gi matangda ngang khalawai gram panchayat ki upar pradhan Thaupuriba Moirang Them Mutona Dishi Bishnupurda ai bacharol piduna Kuki Singna Khudum Chanduna lau usinkraba lawfam sing asi Maitei singna changduna lau uba yanaba paikhat pinaba ai bacharol piduna khangankhre hairi upapradhan Mutona pawokche asiga wari sanaba matamda phongdorakhibagi matung innadi irang asina maram oiduna 49 Khoiren Tak Thamnapokpi lawfam ayamba lawmi singna changba ngamdaduna leirami adubu handak Dishi Bishnupurna order ama thokuna field da kumduna hakthengna yengshin bibagi thabak paikhatpadagi handak lawmi singna aki akhang leitana law uba ngamliba si yamna thagatningai ni haiki mangna hai Bishnupur Dishina mari leinaba official haibadi SDO amadi SDC na chingba gal loinana field da kumduna yengshin khraba matungda High Canal gi mathaki fit chahum rom fawda leiriba lawkol sing changduna law uba yagani haina lawmi singna khanganki masigi matungina lawmi singna High Canal mathakta meter 150 kakhalaga leiba lawfam sing asi law unabagi thabak mai pangna chathaki adubu High Canal gi mathak meter 150 gi kakhalaga leiba lawkol sing adudi Kuki Singna Khudum Chansinkhre law ubagi thabak chathaki badagi Maitei lawpu singna law uba ngamdabani hairi hiramasigi matangda hojik fawa Dishi gi maikadagi kariguma thaba amata lawkhatana leiri aduna hariba law pari kunlom asi Kuki Singna mapung fana law panbagi thabak chathakre hariba lawfam asida Maitei lawpu singna changduna law uba yahanbiu haina Thamnapokpi Youth Workers Club TYWC gi president oina Thaupuriba Moirang Them Devan Singana su Bishnupur District Office ta satuna Dishi unaduna haijakhiba leikre masigi matunga Bishnupur gi SDO amadi SDC na chingba official sing laktuna yengshinbadagi hariba law pari kunlom adu Kuki Singna Khudum Chanduna law ubagi thabak chathare haibasu tasengna khangba ngamle haiki upapradhan Mutona phongdokhibada hojik lawmi singi thamoi kaiba haibadu oire masagi lawfamda lawmi singna changba ngamdaba haibasi makhoigi pukchak thadat pibada chap manare hiramasi matangda mari leinaba police station da lawmi singna report tawduna FIR lawkhat pinaba thabak paikhatnabasu honaragani loinana mari leinaba official singna survey tawba matamda law pari kunasi Khudum Chansinkhre haiba khanglaba fawbada hojik fawbada lawkhatpam thokpa ainggi oiba thabak amata lawkhatana leiriba si pende loinana Kuki Singna Khudum Chansinkhre mafam sing asigi asengba mapu singda lenga ki maikaidagi pifam thokpa compensation gi setfam adusu pibi gadabani haiba wafam su mahangna phongdokhi Ranjit Misigi matangda yasinaba purakpadagi tidim lambi bangi Khongjang handokre tha asigi kunga tarukta laibak thiba thaudo amada laikhidraba kongkha maya lekai degi Moirang Them Ranjit Misigi matangda semkhiba JC against the death of Moirang Them Ranjit Nifu Nambol kongkha maya lekai due to the negligence of Asian Hospital na hayeng July 18 dagi tidim lambi ban tawgani tawramba adu yasinaba purakpadagi tawroi haina JC gi convener L Premla laimana phongdokre wafam asing asi DPUBO Nambol gi office ta pangthokpa pawgi mifam amada L Premla laimana phongdokhibani mahang makha tana hai Asian Hospital amadi JC ani gi marakta leinaramba misunderstanding adu phaminaduna solution ama purakpana maram oiraga asi bhakchang asi rims ki miral sangdagi lauduna aroiba mathau mang pangthoklagani haiki Asian Hospital management gi staff amana phongdokhibada makha tana hospital gi maikaidagi su asoyangam thoktanaba honagani miyamna su mateng pangbiyo haiki phare hariba sing aduga mari leinade KCP apunba Manipur Police ki Facebook page amasung news media singda KCP apunba city Maitei gi miyoi ahum Fijam Joy Chandra Maitei Elias Amuyai Makuntraga Manga Sekta May Laikai Oinam Nitarjit Singh Kungamathoi Lilong Chajing Mamang Laikai Amasung Soram Abungcha Maitei Kuntraga Mapan Paurabi Makha Laikai Imphal Iski Tungan Mafam Singdagi Fare Haribasi Miyam Dalana Uhanna Hotnabani Amasung Faraba Singh KCP Apunbaga Hiramamata Damari Lena de Haina Lal Holub Asigi Cherol Amada Sengduragli Lona Thingkraba KCP Apunbagi Publicity Secretary Punsirol Maitegi Cherol Asina Hai Lubasigi Kai Khumnariba Chairman Father Elias Paikhomba Ningthaujagi Liching Makada Thabak Tawduna Pumna Pangthoktuna Lagli Apunba city Maitei hariba silubasiga karigumba hiramamata da mari leinade mi ama hek fabaga anobo ming thonduna masigi marumda phatraba thabak thauda kaya chathariba sisu miyamna section bagi matam oire iraicha sing kham thengna wanaraba matam asida e masal onsina duna amaga ikoi masal yengsunaba asina iraipa iramda masi nongmadi lukkhini haibise ikoi wakal khanthaba matam oirabani hari aroibada cherol asina hai ningdamba awonba kangleipang Manipur amagi dama KCP apunba na miyamga loinena iraicha singi mang thaduna lanthengna khigani haiba wafam su cherol asida thamlakli technology chawkholakpagi matungina crime tawriba miyoi singna makhoina tawriba crime adu khanghandanaba haisingna honari
Human trafficking की crime chathaba se hojiki matamda technology ki ahongba kaya ga loinana anauba mayol amada lakli crime chathariba mioi natraga mioi khutpu aduna hai singna thabak tawrakli haina social welfare ki secretary Robert Singh Khatri mayumna nungnangba phongdokre wafam asi Manipur lenga ke Department of Social Welfare na sakti Sadan Gil Manipur ga khusam na duna World Day Against Trafficking in Persons 2025 ki palan thoram ngasi North AOC da Hotel Imphal gi Sangai Hall da pangthokpa ga mari lainana phongdokhibani human trafficking is organized crime in the exploitation haiba wakhalon da pangthokiba thoram aduda social welfare gi director Anna Arambam Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar Manipur State Commission for Women ki chairperson Taning Pham Monchang amasung CID Crime Branch ki SP Dr. Rasini Yengkhom Susarugyaki Athoiba Mithunglen ki warol piraduna Social Welfare ki Secretary Robert Singh Khatri mayumna phongdokhibada technology na chawkhalakpagi matung ina crime tawriba mioi natraga mioi khutpu aduna crime asibu khangandanaba haisingna honari crime makhalsing asidagi ekhoina karamna thingani natraga ngakthokani haibagi punna khangminaba mathau tai masida Social Welfare Department Police Department amadi organization kayaga punna thabak tawminaba changi haiki taba mafamda lambi thingbai khongjang handoknaba wari sanakre German natraga Tiger Road sembe yaroi naga taba mafam singda suspension of operation so the laiba Kuki Militant sing designated camp sabe yaroi haiduna dabi tawduna lambi thingbai khongjang changsilakiba foothills naga coordinating committee gi mute singa Manipur Police ki makok thongba official singa wari sanakre haidi police ki pauna hai wari sanaba du da committee sina thamlaki bo wafam singa du kupna khanaki wari sanaraba matung da committee sina taliba dabi sing kupna yingsingani haibigi thajaba pi ki wari sanaraba matung da police department ki maikai digi state asida santi amasung tangdu laitaba fibam puraknaba amadi lairiba wafam sing santi oina wari sanaraga warusin puraknaba hojik lambi thingbai khongjang handokna busu lainga ki maikai digi khangankre haidi Bihar ki voter list revision asina Manipur da so ahongba purakadauri voter re-verification tawbada Aadhaar ID card amasung ration card compulsory oigadauri lakadauriba November thada pangthoknaba thaurang tawriba Bihar gi election asiga mari lainana pangthokiba voter list revision da Bangladeshi Myanmari amasung Nepal dagi illegal immigrant kaya yawi haibigi achoba wathok oiriba asigi matangda Supreme Court ta chathariba hearing asina state asigi voter list ta illegal immigrant sing khandokpada achoba kanaba ama piraba yai Manipur ki Chief Election Office tagi fangba paugi source matung inadi state asida su voter list ta illegal immigrants sing yawra haibadu ningthina check tawnaba special incentive revision haure Manipur ki oina su 13 subai assembly mikhal asi lakadariba chahi 2027 da pangthokadabani Bihar yauna laiba asigi state khudingmakta electoral roll da foreign illegal immigrants sing yawra haibadu check tawnaba Election Commission of India gi maikai dagi state amagi mathangda ama voter re-verification exercise tawnaba khanari Bihar ki voter list revision watho asigi matangda Supreme Court chathariba hearing asigi matungda Election Commission of India gi maikai dagi voter re-verification exercise asi pangthoknaba warefama laurakpa yai haidi Bihar gi electoral roll da illegal immigrant kaya yaure haibigi wathok lakpadagi nauna chathariba revision asi documents suna puthokpa ngamdabadagi state aduda lairiba minority singi oina nauna voter list chanba ngamdre haibigi wathok kaya amaso hojik leitaba nate Election Commission of India gi maikai degi hairibana nauna voter registration tawba natraga re-verification tawbada Aadhaar Election Commission na piriba voter ID card amasung ration card sing asi compulsory oigadabani hairi State asida su voter list revision da Election Commission of India gi maikai degi nauna thamlakiba condition asi chapchana thamlakpa yari Chief Minister N Biren resign tawkhibadagi president rule mayoknariba state asigi oina di voter list verification natraga re-verification gi thaba asi mathang chahi 2026 ki January amada oigadauri yumthong changduna re-verification gi thabak su chathagadauri Election Commission gi maikai degi su Manipur gi oina special incentive revision asigi dama formal oina notice ama thoklaba yai masigi matungda yumthong changduna verification gi thaba asi chathagadabani Kanglup ki irang mayoknariba state asida illegal immigrants sing khandoknaba NRC chatnagadabani haiba miyamgi achoba demand ama leibana voter list revision exercise ta chayenaba kaya ama thoklakpa yai hojik su Bihar gi wathok asiga mari lainana Supreme Court ta Election Commission of India gi authority singi maikai digi voter identity amasung citizenship asi handokpagi matangda chapchaba ama thamgadabani haibigi matangda yamna kanna debate chatharibani Manipur gi oinadi illegal immigrant kaya ama voter list ta yawre haibigi wafam lairibani hariba illegal immigrant sing adu voter list gi lauthokpagi mathau tari Bihar da hojik nauna pangtholiba election revision asida
ECI gi maikaidagi voter list Myanmar, Bangladesh amasung Nepaldagi illegal immigrant kaya yaurambadu khandokpa laikre haina phongdokpasu laikre. Panba yabadi electoral roll revision asigi mangoinana tongan district taruk amasung assembly constituency anigi political party singa loinana Manipur gi election office na meeting pangthokre. Election office ki maikaidagi revision process asida stakeholder sing sungsoi soidana yaunabagi damakta None, Ukhrul, Khongj, Kangpokpi, Thawal amasung Kakching, Hianglam amadi Sugnu segment ki recognized political party singa interaction adu pangthokhibani. Maruina interaction adu asi polling station registration booth level agent khanba voter verification document amasung local gi oina khudong cha daba kaya lairiba sigi matangdani hairi.